Welcome to Manipuri Horror Tube. I'm Mamakta Yingpiriba Kudina, channel Asibu subscribe to Biramu, Aduga Matundasu Aki Warika, Yingbo from Vinabay the Makta, Belagan Bisanambiramu. Ngasigi Warrior City, Japanese horror movie Laktagi Yam, Maming Chatlaba, Kaidan, Hariba, 2007 the Tokiba movie Sigi Maramdari. Mako Japanese singi wari singse ayamba wari phajaba madi pautak piba yeng lubadan waita bamte yaude. So ngasigi su asigumlaba horror amadi romantic oiba wari amakhakni aduga marak thatna mayamda khanganjaningba wamana egi mamangda leramba Manipuri Horror Tube haiba channel adu terminate oikhre aduna ei wakhal jam nungaitana habadi wakhal jamna hanthana video se tei semlaroi haina leurabani adubu ngasidi chang ama yenglage haduna video se semjarakpani channel ase subscribers likpa amadi thainagi subscribers ayamana khangbidriba oibana views kagani karoi haibadi ei sure nate adubu yam khallaba matungda ko nuksibiba manipurgi ichilnaw mayamna aibu soidana thibiramgani haina ei khangi and ayama mi gaina insta da dm tawduna hangbirai so yam nungsi egi darling subscribers and egi chilnaw mayam amanda support to bikibagum sidasu subscribe mayam tawsan biduna aduga adongi friends sing dasu amadi egi thainagi subscribers sing dasu yawnaba share to biu haina request tawjari so mayam thangtaba tawduna let's roll the intro. Movie asigi ahobada gawa koba khungang ama utlaki khungang asida yamna lairaba imung ama lerame yum maduda luhongdriba adubu luhongbagi chahidi lalaba ariba pakhang ama lerame hairiba nupa asigi mingna suko kawi mahak mapaga punna lerami suko kari karam tawraga senthok labida chawkhatpa purakpa haiduna yamna hotnaba kanjaba miyoy ama oirami aduna aphangba karbara amat hekta mahak ikaiba thidana tawrami mahak to anakpa khungang amada hidak yonba oina hek chatlami asomdana mo ohisa ko bi nupi ama utlaki mahak se lam maduki yamna phawraba seisakpi amani maram asina maonda thapla khungang dagi isei tamba laklami ohisa isei takpi tambiba amadi seisakpi ama oibana senthok lambida awatapa amata leramde Nomadi ohisa bazar tauge na tholokpada lambida suko ga thengnaki suko bu ubada mahagi thamoida kainoma phawki mata aduda suko na mahak hidak yonba lakpani hidak lohogadra haiduna hanglaki maduda ohisa kaimta hairamdana chatki adubu kainoma mana phabugum ohisa amuk sukoram de yengthoraki aduga hidak adu leijahoge haiduna hairaki asidai ohisa na hidak to leihawi Numidanda ohisa suko gi maramda khallaga momon nokpa hogalaki sumsum tawduna suko amadi ohisa nungti numit khudingi hidak yonba lakpa kuding unaba horaki toigumba sung ohisa suko dagi chahida ahalo jarabasu magi nungsibagi mayaina thamoida launa lenana leminabagi apamba fauraki kharni matungda suko amasung ohisa yumban busida khungdaraki suko ohisa gi mayumda yaung induna lerami Ohisagi mama padi ohisana piklingai matamdana nongaki ohisagi manaupi Oreo ko biyama hiwa ko ba khungang amada thabak tawduna lerami marak to Oreo mache ko una balaklami ohisada isei tamba nupi macha leisabi mayam laklami makhoi maraktagi chin ko bi leisabi ama yaurami isei tamlingai matamda hairiba chin asina ohisagi nupa su ko bu hek mitarami Masi ohisana su notice tawraki asidai masu sauningba mihoba phawraktana matam chuppada rude oiduna habdi rude oiba behave ma tawba hogalaki asita sunnatana ohisana magi satra singbu phuba cheiba hogalaklami asidagidi khara tawduna magi satra sing mangonda isei tamba lakhidre habdi isei tamba toki asidai di noma su kona ohisada hairaki aigi maramna nangi Ipawa na leramba senthok lambida ayat poide nangi career muthat pa haibadu ainu hele aise nangi oina bet lakamani
ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯁꯤ ꯇꯥꯕꯗ ꯑꯣꯍꯤꯁꯥꯅ ꯁꯨꯀꯣꯕꯨ ꯈꯥꯝꯈꯤ꯫ ꯃꯕꯥꯅꯤ ꯂꯥꯛꯅ ꯐꯥꯅꯕ ꯇꯧꯕꯗ ꯑꯊꯧꯕ ꯄꯣꯠ ꯑꯃꯅ ꯑꯣꯍꯤꯁꯥꯒꯤ ꯃꯤꯊꯛꯇꯨꯗ ꯂꯦꯡꯈꯤ꯫ ꯑꯁꯤꯗꯩꯗꯤ ꯁꯨꯀꯣꯁꯨ ꯔꯤꯒ꯭ꯔꯦꯠ ꯑꯣꯏꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯗꯨꯅ ꯁꯦꯕꯥ ꯇꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯣꯍꯤꯁꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯍꯩꯕ ꯍꯧꯒꯠꯂꯛꯈꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗꯣ ꯏꯟꯐꯦꯛꯁꯟ ꯑꯃ ꯑꯣꯏꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯨꯀꯣꯅ ꯗꯣꯛꯇꯔ ꯄꯨꯔꯛꯈꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯂ ꯐꯥꯎꯕ ꯀꯩꯝꯇ ꯀꯥꯟꯅꯕ ꯎꯈꯤꯗꯦ꯫ ꯗꯣꯛꯇꯔꯅ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯊꯥꯔꯒ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯩ ꯁꯨꯀꯣ ꯑꯣꯍꯤꯁꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯛꯄꯁꯤꯒꯤ ꯃꯔꯝꯅ ꯑꯣꯍꯤꯁꯥꯒꯤ ꯃꯥꯏꯊꯣꯡꯗ ꯐꯖꯕꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯤꯗꯩ ꯑꯣꯍꯤꯁꯥꯁꯨ ꯁꯨꯀꯣꯅ ꯃꯤꯔꯥꯏꯕꯤꯔꯒꯅꯤ ꯈꯟꯕꯗ ꯋꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯀꯣꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ, ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯁꯨꯀꯣ ꯑꯣꯍꯤꯁꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯂꯛꯈꯤ, ꯃꯗꯨꯗ ꯆꯤꯟꯒ ꯊꯦꯡꯅꯈꯤ꯫ ꯆꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯡꯗ ꯑꯣꯍꯤꯁꯥꯒꯤ ꯃꯐꯝꯗ ꯏꯁꯩ ꯇꯝꯕ ꯂꯥꯛꯂꯝꯕꯤ ꯑꯃꯗꯤ ꯁꯨꯀꯣꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯩꯗꯤ ꯆꯤꯟꯅ ꯆꯥ ꯀꯞ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯁꯨꯀꯣꯕꯨ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯆꯤꯟꯅ ꯁꯨꯀꯣꯗ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯑꯣꯍꯤꯁꯥꯒꯤ ꯃꯤꯠꯇ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯄꯨꯝꯕ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯦꯅꯤꯋꯦꯁ, ꯃꯥꯗꯤ ꯊꯥꯏꯅꯗꯒꯤꯁꯨ ꯍꯅꯨꯕꯤꯅꯤ, ꯍꯥꯏꯕꯗꯤ ꯍꯅꯨꯕꯤꯒꯤ ꯁꯛꯁꯨ ꯑꯗꯨꯝ ꯃꯥꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯍꯥꯏꯕꯗꯤ ꯑꯗꯨ ꯌꯥꯝ ꯐꯖꯕꯁꯨ ꯑꯣꯏꯗꯦ ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯅꯪꯅ ꯌꯥꯔꯒꯗꯤ ꯏꯕꯥꯅꯤ ꯂꯣꯟꯅ ꯃꯔꯤ ꯊꯝꯕꯗꯤ ꯌꯥꯏ, ꯍꯥꯏꯕꯗꯤ ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯦꯕ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ꯫ ꯃꯁꯤ ꯇꯥꯕꯗ ꯁꯨꯀꯣꯁꯨ ꯆꯤꯟꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯃꯕꯥꯅꯤ ꯄꯨꯟꯅ ꯂꯦꯟꯃꯤꯟꯅꯈꯤ, ꯍꯥꯏꯕꯗꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯣꯍꯤꯁꯥ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯥꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯅ ꯁꯨꯀꯣ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯃꯗꯤ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯆꯩꯅꯥ ꯑꯅꯤ ꯑꯁꯤꯅ ꯃꯍꯥꯛ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯁꯨꯀꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯣꯍꯤꯁꯥ ꯁꯤꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯑꯣꯍꯤꯁꯥꯕꯨ ꯄꯣꯠꯂꯣꯏꯅꯕ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯨꯀꯣꯗ ꯅꯨꯄꯤ ꯑꯃꯅ ꯑꯣꯍꯤꯁꯥꯅ ꯊꯝꯂꯝꯕ ꯆꯦ ꯑꯃꯈꯛ ꯄꯤꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯏꯔꯝꯃꯤ, ꯁꯨꯀꯣ, ꯅꯪ ꯑꯗꯨꯝꯅ ꯇꯧꯕ? ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯣ? ꯑꯩ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯁꯨꯀꯣ ꯆꯤꯟꯕꯨ ꯄꯨꯔꯒ ꯍꯤꯋꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯆꯠꯈꯤ, ꯃꯔꯝꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛ ꯑꯣꯍꯤꯁꯥꯒꯤ ꯌꯨꯝꯗ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯤꯟꯕꯨ ꯄꯨꯔꯒ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯅꯧꯅ ꯑꯃꯨꯛ ꯑꯍꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯒꯦꯅ ꯈꯟꯈꯤ꯫ ꯍꯤꯋꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯦꯡꯈꯤ, ꯑꯗꯨꯒ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯛꯈꯤ꯫ ꯃꯕꯥꯅꯤ ꯎꯃꯪꯒꯤ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯕꯥꯅꯤꯅ ꯂꯥꯛꯄꯗ ꯆꯤꯟ ꯅꯥꯟꯊꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯁꯨꯀꯣꯅ ꯆꯤꯟꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯐꯤ ꯑꯃꯅ ꯀꯤꯁꯤꯟꯅꯕ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯈꯠꯂꯛꯄꯗ ꯆꯤꯟꯗꯤ ꯅꯠꯇꯅ ꯑꯣꯍꯤꯁꯥ ꯑꯣꯏꯅ ꯐꯝꯂꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯁꯨꯀꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯑꯣꯍꯤꯁꯥꯅ ꯁꯨꯀꯣꯕꯨ ꯃꯉꯛ ꯄꯥꯏꯅ ꯃꯦꯠꯂꯛꯈꯤ꯫ ꯁꯨꯀꯣ ꯍꯤꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇ ꯑꯄꯥꯏꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯅꯕ ꯍꯥꯏꯗꯨꯅ ꯃꯥꯔꯛꯄꯗ ꯊꯧꯔꯕ ꯊꯥꯡ ꯑꯃ ꯐꯪꯅꯈꯤ꯫ ꯑꯗꯨꯗꯩ ꯑꯣꯍꯤꯁꯥꯒꯤ ꯂꯣꯝꯗ ꯊꯤꯟꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯗ ꯃꯍꯥꯛꯇꯣ ꯑꯣꯍꯤꯁꯥꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯆꯤꯟ ꯑꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯟ ꯃꯐꯝꯗꯨꯗ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯁꯤꯈꯤ꯫ ꯁꯤ ꯄꯨꯝꯕ ꯑꯣꯍꯤꯁꯥꯅ ꯁꯨꯀꯣꯒꯤ ꯃꯥꯡꯗ ꯃꯤꯇ꯭ꯔꯪ ꯑꯣꯏꯅ ꯁꯥꯟꯅꯔꯒ ꯂꯃꯟ ꯈꯨꯝꯅꯅꯕ ꯁꯤꯜꯂꯛꯄ ꯂꯥꯂꯣꯡꯅꯤ꯫ ꯁꯨꯀꯣ ꯆꯤꯟꯅ ꯁꯤꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯆꯧꯕ ꯀꯣꯡꯒꯨꯠ ꯑꯃꯗ ꯇꯥꯁꯤꯟꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯁꯨꯀꯣꯕꯨ ꯃꯤ ꯈꯔꯅ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯄꯨꯔꯛꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯁꯨꯀꯣ ꯀꯣꯡꯒꯨꯠ ꯑꯃꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯀꯣꯡꯒꯨꯠ ꯑꯗꯣ ꯊꯟꯒꯠꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯌꯨꯝꯖꯥꯎꯒꯤ ꯃꯄꯨ ꯂꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯂꯤꯑꯣ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫
ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯕ ꯀꯠꯊꯣꯛꯄ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯀꯣꯕꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯀꯣꯁꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯝꯇ ꯇꯥꯛꯂꯝꯗꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯣꯝꯗ ꯑꯣꯍꯤꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯔꯤꯌꯣꯁꯨ ꯍꯥꯏꯔꯤꯕ ꯍꯤꯚꯥ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯁꯨꯀꯣꯅ ꯃꯥꯒ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯣꯍꯤꯁꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯉꯣꯟꯗ ꯇꯝꯈꯤ꯫ ꯑꯗꯨ ꯇꯥꯕꯗ ꯑꯣꯔꯤꯌꯣ ꯌꯥꯝꯅ ꯀꯞꯈꯤ꯫ ꯂꯤꯅ ꯁꯨꯀꯣꯕꯨ ꯊꯕꯛ ꯑꯃ ꯄꯤꯕꯤꯈꯤ꯫ ꯁꯨꯀꯣꯁꯨ ꯌꯥꯝ ꯃꯃꯣꯟ ꯆꯪꯅ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯒꯤ ꯇꯣꯂꯣꯞꯁꯨ ꯐꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯖꯕ ꯃꯔꯝ ꯃꯣꯛꯄ ꯑꯁꯤ ꯎꯕꯗ ꯂꯤꯅ ꯃꯥꯒꯤ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯁꯨꯀꯣꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯨꯀꯣꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯊꯤꯒꯠꯄ ꯇꯧꯗꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯈꯤ꯫ ꯆꯍꯤ ꯑꯃꯃꯨꯛ ꯃꯇꯨꯡꯗ ꯁꯨꯀꯣ ꯑꯃꯗꯤ ꯂꯤꯌꯣꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠ ꯃꯊꯛꯇꯁꯨ ꯑꯣꯍꯤꯁꯥꯒꯨꯝꯅ ꯀꯩꯅꯣꯃꯅ ꯂꯦꯡꯈꯤꯕꯒꯤ ꯇꯥꯛꯐꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯨꯀꯣ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ꯫ ꯂꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯁꯨꯀꯣꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯦꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯃꯥꯁꯨ ꯈꯨꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯤ꯫ ꯀꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯊꯥꯏꯅ ꯑꯣꯍꯤꯁꯥꯗ ꯏꯁꯩ ꯇꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯦꯠ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯁꯛꯂꯛꯄ ꯏꯁꯩ ꯑꯗꯨꯅ ꯁꯨꯀꯣꯒꯤ ꯊꯃꯣꯏꯕꯨ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯅꯨꯄꯤꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯖꯦꯛꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯀꯣꯕꯨ ꯄꯨꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯣꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯦꯠ ꯂꯩꯔꯝꯃꯤ꯫ ꯀꯦꯠꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯀꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯨꯀꯣꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯨꯀꯣꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯪꯗ ꯁꯦꯜ ꯄꯤꯗꯣꯏꯕ?" ꯃꯗꯨꯗ ꯖꯦꯛꯁꯟꯅ ꯊꯧꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯁꯤ ꯊꯥꯡꯁꯤꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯤꯟꯕꯨ ꯍꯥꯠꯈꯤꯕ?" ꯃꯗꯨꯗ ꯀꯦꯠꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯁꯦꯜꯕꯨ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯂꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯒꯅꯤ꯫ ꯅꯪ ꯑꯃꯨꯛꯀ ꯂꯥꯏꯔꯕ ꯆꯥꯕ ꯊꯛꯄ ꯐꯪꯖꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈ꯭ꯔꯒꯅꯤ." ꯁꯤ ꯇꯥꯕꯗ ꯁꯨꯀꯣ ꯀꯤꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯂꯤꯌꯣꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯥꯒꯤ ꯁꯦꯜ ꯄꯨꯝꯕ ꯍꯨꯔꯥꯜꯂꯒ ꯀꯦꯠꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯁꯨ ꯁꯨꯀꯣꯒꯤ ꯅꯤꯡꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯀꯣꯁꯦ ꯑꯁꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯌꯥꯝ ꯁꯥꯎꯈꯤ ꯑꯗꯨꯒ ꯁꯨꯀꯣꯕꯨ ꯇꯞ ꯇꯥꯅ ꯐꯨꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯤ ꯀꯦꯠ ꯑꯃꯗꯤ ꯁꯨꯀꯣꯒꯤ ꯃꯔꯝꯗ ꯈꯨꯟꯗ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯑꯆꯧꯕ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡꯗꯒꯤ ꯀꯦꯠꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯤꯁꯇꯔ ꯂꯤꯕꯨ ꯊꯤꯡꯈꯤ꯫ ꯑꯁꯤꯗꯩ ꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯀꯦꯠꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯨꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯁꯥꯟ ꯇꯥꯔꯕꯅꯤ꯫ ꯃꯥꯕꯨ ꯍꯥꯠꯇꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯌꯧꯕꯗ ꯑꯩ ꯑꯃꯗꯤ ꯅꯪꯕꯨ ꯃꯍꯥꯛꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏ." ꯁꯤ ꯎꯕꯗ ꯁꯨꯀꯣ ꯍꯧ ꯍꯧꯅ ꯀꯞꯂꯛꯈꯤ ꯑꯗꯨꯒ ꯑꯣꯍꯤꯁꯥꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯈꯤ, "ꯑꯣꯑꯦ ꯄꯦꯜꯂꯦ, ꯈꯥꯔꯦ ꯑꯣꯍꯤꯁꯥ, ꯅꯪ ꯑꯩꯕꯨ ꯑꯇꯩ ꯂꯃꯟ ꯈꯨꯝꯂꯒꯅꯨ, ꯈꯥꯡꯕꯗ ꯋꯥꯔꯦ ꯑꯩ." ꯁꯤꯗꯩ ꯀꯦꯠꯁꯨ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯖꯦꯛꯁꯟ ꯂꯥꯛꯇꯨꯅ ꯂꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯤ ꯄꯣꯡ ꯇꯥꯗꯕ ꯄꯥꯠ ꯑꯃꯗ ꯂꯪꯊꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯖꯦꯛꯁꯟꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠ ꯑꯁꯤ ꯑꯣꯍꯤꯁꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯤ ꯈꯔꯅ ꯂꯤ ꯑꯃꯗꯤ ꯖꯦꯛꯁꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯁꯨꯀꯣꯗ ꯆꯤꯡꯅꯔꯝꯃꯤ ꯃꯔꯝꯗꯤ ꯂꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯟ ꯊꯨꯝ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯣꯏꯒꯗꯣꯏꯁꯦ ꯁꯨꯀꯣꯅ ꯑꯣꯏꯒꯗꯧꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯧꯖꯤꯛ ꯂꯤ ꯁꯤꯔꯕꯅꯤꯅ ꯁꯨꯀꯣꯅ ꯃꯄꯨ ꯑꯣꯏꯔꯦ꯫ ꯑꯁꯤꯗꯩꯗꯤ ꯅꯣꯡꯃ ꯁꯨꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯌꯣꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯤꯌꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯊꯛꯇꯒꯤ ꯆꯤꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯀꯣꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯨꯀꯣꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯆꯔꯝ ꯄꯥꯏꯗꯨꯅ ꯃꯦꯠꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯆꯤꯟꯅꯂꯝꯗ꯭ꯔꯦ꯫ ꯁꯨꯀꯣꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯤꯌꯣ ꯑꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤ ꯄꯨꯝꯕ ꯑꯣꯍꯤꯁꯥꯅ ꯁꯤꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯤꯌꯣꯁꯨ ꯁꯤꯔꯦ,
ꯃꯍꯥꯛ ꯀꯩꯗꯧꯒꯗꯣꯏꯅꯣ ꯈꯪꯉꯝꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯒꯤ ꯃꯅꯤꯟ ꯑꯃ ꯇꯥꯔꯝꯃꯤ꯫ ꯁꯨꯀꯣ ꯀꯤꯔꯗꯨꯅ ꯏꯃꯤꯡꯗꯣꯟꯂꯣꯝꯗꯒꯤ ꯎꯃꯪꯂꯣꯝꯗ ꯈꯣꯡꯅ ꯐꯪꯕ ꯂꯝꯕꯤ ꯑꯃꯗ ꯉꯥꯏꯊꯕ ꯇꯧꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯈꯨꯟꯖꯥꯁꯤꯡꯅ ꯂꯤ ꯁꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯂꯤ ꯁꯤꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯆꯤꯡꯅꯅ ꯂꯩꯔꯝꯕ ꯑꯗꯨ ꯂꯤꯑꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯃꯨꯡꯗ ꯇꯥꯔꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯝ ꯊꯦꯡꯅ ꯁꯥꯎꯅꯔꯛꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯁꯨꯀꯣꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯁꯨꯀꯣꯁꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯁꯨꯀꯣꯕꯨ ꯌꯥꯝ ꯂꯥꯏꯅ ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯁꯨꯀꯣꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯖꯅꯕ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯑꯣꯏ ꯄꯨꯝꯕ ꯌꯥꯟꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯁꯨꯀꯣꯁꯨ ꯌꯥꯝ ꯁꯣꯛꯂꯝꯃꯤ꯫ ꯁꯨꯀꯣ ꯍꯧꯖꯤꯛ ꯑꯣꯍꯤꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯔꯤꯌꯣꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯑꯣꯔꯤꯌꯣꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯍꯤ ꯑꯃꯗ ꯁꯨꯀꯣꯕꯨ ꯍꯥꯞꯀꯠꯂꯒ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯔꯝꯗꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯁꯨꯀꯣꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯊꯋꯥꯏ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯏꯁꯤꯡꯗꯒꯤ ꯀꯅꯥꯅꯣꯝ ꯑꯃꯒꯤ ꯈꯨꯠ ꯂꯤꯊꯣꯔꯛꯇꯨꯅ ꯍꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯄꯩꯊꯍꯟꯈꯤ꯫ ꯑꯗꯨꯒ ꯁꯨꯀꯣ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯔꯤꯌꯣꯒꯤ ꯃꯆꯦ ꯑꯣꯍꯤꯁꯥ ꯎꯕ ꯐꯪꯈꯤ꯫ ꯍꯥꯏꯕꯗꯤ ꯑꯣꯍꯤꯁꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯏꯁꯤꯡ ꯃꯊꯛꯇ ꯂꯦꯞꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯨꯀꯣꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯦꯞꯂꯝꯃꯤ꯫ ꯑꯣꯍꯤꯁꯥꯅ ꯁꯨꯀꯣꯕꯨ ꯂꯃꯟ ꯈꯨꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯨꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯥꯒ ꯂꯣꯏꯅꯅ ꯂꯥꯏꯔꯝꯂꯦꯟꯗ ꯄꯨꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯍꯤꯁꯥꯒꯤ ꯊꯋꯥꯏꯁꯨ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯐꯪꯂꯦ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯔꯒ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯤꯕꯗꯨꯅꯤ ꯑꯩꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯌꯦꯡꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠ ꯕꯟ ꯑꯣꯏꯔꯤꯉꯩꯀꯥꯟꯗꯨꯗ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯗꯤ ꯊꯥꯒꯠꯆꯈꯤ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯑꯃꯅ ꯅꯦꯠ ꯕꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯐꯪꯈꯤꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗ ꯌꯧꯈꯤꯗꯕ ꯍꯥꯏꯕꯗꯨ ꯊꯣꯛꯈꯤ꯫ ꯑꯗꯨꯅ ꯌꯥꯝ ꯅꯤꯡꯉꯝꯗꯦ꯫ ꯅꯦꯠ ꯕꯟ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯨꯗꯅꯤ ꯑꯩꯒꯤ ꯇꯔꯃꯤꯅꯦꯠ ꯑꯣꯏꯈ꯭ꯔꯤꯗꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ, ꯚ꯭ꯌꯨꯁ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ, ꯁꯕꯁꯀ꯭राꯏꯕꯔꯁ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯀꯩꯗꯤ ꯇꯧꯅꯤ, ꯎꯄꯥꯏꯗꯤ ꯂꯩꯇꯦ, ꯂꯥꯏꯅ ꯇꯝꯂꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯅ ꯒꯤꯞ ꯑꯞꯇꯤ ꯇꯧꯐꯝ ꯊꯣꯛꯇꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯁꯣ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯌꯨ꯫ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯉꯝꯖꯒꯦ꯫ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ꯫